ꯑꯁꯨꯝꯅ ꯑꯩ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯩꯅ ꯑꯩꯒꯤ ꯐꯣꯟꯗꯨ ꯃꯥꯔꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯛꯀꯦ ꯌꯦꯡꯉꯨꯏ꯫ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯀꯥꯒꯤ ꯐꯛꯂꯥꯡ ꯑꯀꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡꯉꯨꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯔꯛꯏ ꯊꯣꯡꯅꯥꯎꯗꯨꯗ ꯑꯃꯨꯕ ꯑꯃ ꯂꯦꯞꯄ꯫ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯧꯒꯠꯇꯨꯅ ꯊꯣꯡꯅꯥꯎ ꯑꯁꯤꯕꯨ ꯂꯣꯜꯂꯨꯁꯤꯔꯥ, ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯃꯥꯏꯁꯦ ꯎꯞꯁꯜꯂꯒ ꯑꯗꯨꯝ ꯇꯨꯝꯁꯤꯔꯥ? ꯑꯩ ꯌꯥꯝ ꯀꯨꯏꯅ ꯈꯜꯂꯦ꯫ ꯐꯅ ꯀꯨꯏꯅ ꯃꯥꯏꯁꯦ ꯎꯞꯁꯜꯂꯒ ꯍꯤꯞꯄꯝꯕꯗꯒꯤ ꯑꯩ ꯍꯧꯗꯗꯤ ꯍꯧꯒꯠꯂꯒꯦ ꯍꯥꯏꯗꯨꯅ ꯐꯣꯛ ꯂꯥꯎꯅ ꯍꯧꯒꯠꯂꯦ꯫ ꯑꯩꯅ ꯍꯦꯛ ꯍꯧꯒꯠꯄꯒ ꯑꯩꯅ ꯊꯣꯡꯅꯥꯎ ꯇꯞꯅ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯦ꯫ ꯑꯃꯨꯕꯗꯨ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯈꯤ꯫ ꯃꯥꯅ ꯀꯞꯄꯝꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯈꯤꯕꯒꯨꯝ ꯐꯥꯎꯔꯛꯏ꯫ ꯑꯩꯅ ꯊꯣꯡꯅꯥꯎꯗꯒꯤ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯕꯕꯨ ꯑꯃꯨꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯄ ꯑꯩ ꯎꯔꯛꯑꯦ꯫ ꯑꯩ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯑꯦ꯫ ꯑꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯅꯥꯎꯗꯣ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯄꯥꯏꯕꯒ ꯑꯃꯨꯕꯗꯣ ꯑꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯩ ꯎꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩ ꯊꯣꯡꯅꯥꯎꯗꯣ ꯂꯣꯟꯁꯤꯟꯕ ꯅꯪꯗꯅ ꯂꯝꯌꯥꯏꯗ ꯈꯪꯆꯦꯟ ꯆꯦꯟꯊꯣꯔꯛꯑꯦ꯫ ꯑꯩ ꯂꯝꯌꯥꯏꯗ ꯎꯞꯄꯒ ꯇꯥꯏ꯫ ꯑꯩ ꯀꯤꯕꯅ ꯏꯁꯥꯁꯦ ꯊꯨꯝꯍꯠꯈꯤ꯫ ꯌꯥꯝ ꯀꯤꯅ ꯀꯤꯅ ꯕꯕꯥ ꯕꯕꯥ ꯍꯥꯏꯅ ꯀꯟꯅ ꯀꯧꯈꯤ, ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯈꯨꯝꯕꯤꯔꯛꯇꯦ꯫ ꯑꯩꯅ ꯀꯧꯔꯤꯕꯗꯣ ꯕꯕꯥꯅ ꯇꯥꯈꯤꯗꯦ꯫ ꯑꯩꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯂꯝꯌꯥꯏꯗꯒꯤ ꯐꯝꯃꯦꯟꯗ ꯊꯥꯔꯤꯕ ꯕꯕꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯦ, ꯑꯗꯨꯕꯨ ꯑꯩ ꯆꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯩ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯇꯧꯕꯗꯣ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯃꯨꯛ ꯑꯩ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯆꯤꯟꯂꯣꯝꯗ ꯌꯦꯡꯁꯤꯜꯂꯨꯏ꯫ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯎꯔꯛꯏ ꯅꯨꯄꯤ ꯐꯤꯡꯒꯧ ꯁꯤꯠꯄꯤ ꯑꯃ ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯣꯛꯂꯒ ꯁꯝꯆꯦꯠ ꯍꯥꯠꯂꯒ ꯂꯩꯕ꯫ ꯑꯩ ꯐꯤꯕꯝꯗꯨ ꯎꯕꯗ ꯏꯁꯥ ꯄꯨꯝꯕꯁꯦ ꯄꯥꯈꯠꯃꯟꯗꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯏꯗꯣꯝꯆꯥ ꯍꯣꯏ, ꯀꯀꯥ ꯍꯣꯏ, ꯕꯕꯥ ꯍꯣꯏ ꯃꯌꯥꯝꯅ ꯑꯣꯝꯁꯤꯜꯂꯒ ꯂꯩꯔꯝꯃꯦ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯝꯃꯦ꯫ ꯑꯩ ꯄꯥꯈꯠꯅ ꯏꯗꯣꯝꯆꯥꯅ "ꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯨꯔꯒꯦ? ꯁꯦ, ꯅꯪ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ꯫ ꯌꯦꯡꯉꯣ, ꯉꯁꯥꯏꯗꯒꯤꯅꯦ ꯅꯪ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯔꯛꯏꯁꯦ꯫ ꯍꯥꯏꯌꯣ, ꯅꯪ ꯉꯔꯥꯡ ꯀꯩ ꯇꯧꯒꯦꯕ?" ꯑꯩꯅ "ꯏꯗꯣꯝꯆꯥ, ꯉꯔꯥꯡꯗꯣ" ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯋꯥꯔꯤ ꯂꯤꯔꯝꯃꯦ꯫ ꯋꯥꯔꯤꯗꯨ ꯇꯥꯕ ꯂꯣꯏꯔꯀꯥꯟꯗ ꯏꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯑꯦ, "ꯕꯨꯡꯉꯣ, ꯅꯪꯁꯦ ꯍꯟꯗꯛ ꯌꯥꯝ ꯈꯟꯖꯟꯕ ꯍꯦꯟꯖꯜꯂꯦ꯫ ꯑꯗꯨꯅꯅꯦ ꯅꯃꯤꯠꯇ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯎꯔꯤꯗꯣ꯫ ꯁꯦ ꯐꯖꯅꯅꯦ ꯄꯣꯊꯥꯎ, ꯆꯥꯛꯁꯨꯅꯦ ꯐꯖꯅ ꯆꯥ꯫ ꯉꯔꯥꯡꯅꯦ ꯅꯪ ꯆꯥꯛ ꯆꯥꯅꯕꯅ ꯍꯧꯗꯣꯛꯑꯝꯕꯅꯦ, ꯅꯪ ꯇꯥꯗꯕꯗꯨꯗ ꯇꯨꯝꯖꯔꯁꯅꯨꯅ ꯃꯈꯥ ꯇꯥꯅ ꯍꯧꯗꯣꯛꯑꯝꯗ꯭ꯔꯕꯅꯦ꯫ ꯁꯦ ꯂꯥꯛꯑꯣ, ꯆꯥꯛ ꯐꯖ ꯆꯥꯊꯣꯛꯑꯒꯅꯦ ꯍꯣꯔꯦꯟ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯃꯥꯒꯤ ꯀꯔꯃꯁꯦ ꯂꯣꯏꯗ꯭ꯔꯤꯕ ꯃꯈꯩ ꯅꯪꯁꯨ ꯏꯇꯩꯁꯨ ꯄꯨꯛꯅꯤꯡ ꯑꯃꯠꯇ ꯂꯩꯇꯥꯔꯔꯣꯏ꯫ ꯂꯥꯛꯑꯣ, ꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯆꯥꯁꯤꯜꯂꯔꯣ." "ꯏꯗꯣꯝꯆꯥ, ꯅꯣꯏꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯗ ꯂꯩꯔꯝꯃꯤꯅꯣ? ꯌꯦꯡꯉꯣꯏ, ꯑꯍꯤꯡꯗꯅꯦ ꯅꯄꯥꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕ ꯂꯥꯛꯑꯦ꯫ ꯅꯄꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯪꯗꯤ ꯂꯥꯏꯊꯣꯡ ꯃꯃꯥꯡꯗ ꯍꯤꯞꯄꯒ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦ꯫ ꯅꯪꯗꯤ ꯅꯄꯥꯅ ꯍꯧꯗꯣꯛꯄꯗꯁꯨ ꯀꯩꯝꯇ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯗꯩ ꯄꯥꯈꯠꯇꯅ ꯏꯇꯩꯁꯦ ꯑꯩꯈꯣꯏꯗ ꯆꯦꯜꯂꯛꯑꯦ꯫ ꯑꯗꯨꯗꯩ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯇꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤꯁꯤꯅꯦ꯫ ꯏꯗꯣꯝꯆꯥ, ꯅꯣꯏꯁꯨ ꯌꯥꯝ ꯋꯥꯔꯦꯀꯣ." "ꯁꯤꯕꯨ ꯋꯥꯕ ꯀꯧꯕ꯭ꯔꯣ? ꯏꯆꯥꯒꯤꯕꯨ ꯇꯧꯗ ꯌꯥꯕ꯭ꯔꯣ? ꯂꯥꯛꯑꯣ, ꯅꯃꯤꯠ ꯅꯃꯥꯏ ꯇꯥꯊꯣꯛꯑꯣ, ꯑꯗꯨꯒꯅꯦ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯆꯥꯅꯕ꯫ ꯉꯔꯥꯡꯁꯨ ꯀꯩꯝꯇ ꯆꯥꯈꯤꯗ꯭ꯔꯦ, ꯅꯕꯨꯛꯇꯣ ꯊꯕ ꯇꯠꯂꯝꯃꯅꯤ." ꯑꯁꯨꯝꯅ ꯑꯩ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯆꯥꯛ ꯆꯥꯕ ꯆꯠꯈꯤ꯫ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯏꯗꯣꯝꯆꯥꯅ ꯍꯪꯉꯛꯑꯦ, "ꯕꯨꯡꯉꯣ, ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯅꯦ? ꯅꯨꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯅꯕꯣꯛꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦꯔꯣ?" "ꯏꯗꯣꯝꯆꯥ, ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ, ꯁꯣꯔꯥꯠ ꯅꯣꯡꯉꯥꯟꯕꯒ ꯑꯩ ꯕꯣꯕꯣꯛꯈꯣꯏꯗ ꯆꯠꯂꯒꯦꯅ." "ꯍꯣꯏꯅꯦ, ꯅꯪꯅ ꯅꯨꯡꯉꯥꯏꯒꯗꯕꯗꯨꯁꯨ ꯌꯦꯡꯉꯣ꯫ ꯁꯤꯗ ꯁꯨꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤꯗ ꯀꯩꯀꯩꯅꯣ ꯄꯥꯈꯟ ꯈꯟꯖꯜꯂ ꯂꯩꯗꯣꯏ ꯁꯔꯨꯛ ꯃꯇꯝ ꯈꯔꯗꯤ ꯅꯕꯣꯛꯈꯣꯏꯗ ꯂꯩꯔꯨꯕ ꯌꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯤꯕꯁꯤꯡꯁꯤꯅ ꯗꯤꯄ꯭ꯔꯦꯁꯟ ꯁꯣꯏꯗꯅ ꯆꯠꯂꯛꯀꯗꯣꯏꯅꯤ꯫ ꯏꯗꯣꯝꯆꯥꯁꯨ ꯅꯪ ꯅꯕꯣꯛꯈꯣꯏꯗ ꯂꯩꯈꯤꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯦ." "ꯏꯗꯣꯝꯆꯥ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯅꯦ꯫ ꯕꯕꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯅꯨꯄꯤꯗꯣ, ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯧꯁꯤꯔꯥ?" "ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯦ, ꯑꯗꯣ ꯁꯣꯔꯥꯠ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯆꯠꯂꯁꯦ꯫
ꯅꯠꯇ꯭ꯔꯗꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯤꯒ ꯃꯔꯥꯡ ꯆꯠꯄꯁꯦ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯗꯣꯔꯦ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯤꯅꯦ ꯁꯣꯔꯥꯠ ꯂꯣꯏꯈꯤ ꯇꯥꯔꯗꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯀꯣꯝꯃꯅꯤ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡꯗ ꯑꯗꯨꯗ ꯃꯥꯏꯄꯨꯅꯅ ꯑꯣꯟꯁꯤꯟꯕꯁꯨ ꯉꯝꯃꯅꯤ ꯀꯩ ꯍꯥꯞꯄꯛꯈꯣꯒꯦ ꯅꯪꯕꯣ ꯌꯥꯔꯅꯤꯗ ꯏꯗꯣꯝꯆꯥ ꯍꯣ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯊꯣꯛꯑꯣ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯂꯥꯛꯀꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦ ꯑꯩꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕꯁꯦ ꯏꯗꯣꯝꯆꯥ ꯅꯪꯁꯨ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯏꯗꯣꯝꯆꯥ ꯅꯈꯣꯏꯒꯤ ꯂꯃꯟꯁꯦ ꯑꯩ ꯇꯣꯟꯗꯨꯅ ꯂꯩꯍꯧꯔꯅꯤ ꯑꯩꯅ ꯁꯨꯝ ꯋꯥꯈꯜꯗꯣ ꯈꯜꯂꯤꯉꯩ ꯕꯕꯥꯗꯣ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ ꯅꯪꯕꯨ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯑꯧ ꯕꯕꯥ ꯈꯔꯗꯤ ꯐꯔꯦ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯅꯕ ꯍꯧꯗꯣꯛꯄꯅꯦ ꯑꯗꯣ ꯅꯪꯗꯤ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦ ꯐꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯋꯥꯈꯜ ꯀꯥ ꯍꯦꯟꯕ ꯈꯟꯖꯟꯒꯅꯨꯀꯣ ꯆꯠꯈꯤꯕ ꯃꯍꯥꯛꯀꯤꯗꯤ ꯆꯠꯈ꯭ꯔꯦꯗꯅ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯦ ꯐꯔꯦ ꯄꯣꯊꯥꯖꯔꯣ ꯑꯩ ꯕꯕꯥꯒꯤ ꯋꯥꯍꯩꯗꯨꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯆꯠꯈꯤꯕ ꯃꯍꯥꯛꯇꯤ ꯆꯠꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯍꯣꯏ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯃꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯦ ꯕꯕꯥꯒꯤ ꯃꯥꯏꯊꯣꯡꯗ ꯀꯌꯥ ꯇꯥꯕ ꯎꯗꯦ ꯃꯁꯤꯃꯛꯅꯅꯤ ꯑꯩꯅ ꯕꯕꯥꯗ ꯁꯨꯝ ꯆꯤꯡꯅꯕ ꯍꯦꯜꯂꯛꯂꯤꯕꯁꯦ ꯕꯕꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡꯁꯦ ꯑꯩ ꯏꯁꯤꯡꯅ ꯆꯤꯡꯅꯩ ꯑꯗꯨꯕꯨ ꯑꯩ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯇꯦ ꯆꯤꯡꯅꯕ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕꯁꯦ ꯊꯤꯖꯤꯟꯗꯅꯗꯤ ꯀꯔꯝꯅ ꯈꯪꯒꯅꯤ ꯑꯩ ꯕꯕꯥꯒꯤ ꯑꯁꯣꯏꯕ ꯀꯔꯤ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯨꯟꯅ ꯌꯦꯡꯗꯕ ꯌꯥꯗꯕꯅꯤ ꯍꯌꯦꯡ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯗ ꯑꯁꯦꯡꯕ ꯐꯪꯉꯛꯄꯗ ꯑꯗꯨꯁꯨ ꯉꯥꯏꯕ ꯇꯥꯕꯅꯤ ꯑꯩ ꯃꯃꯥꯒꯤ ꯃꯤꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅꯁꯨ ꯆꯤꯡꯅꯩ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯁꯣꯔꯥꯠ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯑꯣꯏꯔꯛꯈꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯨꯝꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯟꯒꯤ ꯗꯥꯏꯔꯤꯗ ꯇꯨꯝꯃꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯡꯁꯨ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯑꯦ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯁꯣꯔꯥꯠ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯨꯝꯕꯗ ꯃꯪꯗ ꯆꯠꯇꯨꯅ ꯕꯥꯇꯣꯟ ꯇꯧꯕꯁꯦ ꯍꯦꯛ ꯆꯠꯅꯩ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯪꯗ ꯆꯠꯇꯨꯅ ꯁꯣꯔꯥꯠꯀꯤ ꯕꯥꯇꯣꯟ ꯇꯧꯔꯨꯏ ꯑꯩꯅ ꯁꯣꯔꯥꯠꯀꯤ ꯕꯥꯇꯣꯟ ꯇꯧꯕ ꯆꯠꯄꯗꯨꯗ ꯃꯪꯒꯤ ꯅꯥꯀꯟꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯦꯞꯄꯗꯣ ꯎꯔꯛꯑꯦ ꯍꯟꯗꯛꯇꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯃꯨꯔꯇꯤꯁꯦ ꯑꯗꯨꯝ ꯂꯦꯞꯄ ꯊꯦꯡꯅꯔꯕꯅꯤꯅ ꯑꯩ ꯊꯣꯏꯅ ꯀꯤꯕ ꯐꯥꯎꯔꯨꯗ꯭ꯔꯦ ꯃꯪꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯤꯕꯗꯣ ꯑꯩꯒꯤ ꯏꯃꯥꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯑꯩ ꯕꯥꯇꯣꯟ ꯇꯧꯔꯨꯔꯒ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕꯁꯤꯡꯒ ꯃꯥꯡꯒꯣꯟꯗ ꯇꯨꯝꯅꯕ ꯊꯥꯔꯤꯕꯗꯨꯗ ꯀꯥꯈꯠꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯤꯞꯄꯦ ꯒꯦꯝ ꯁꯥꯟꯅꯕꯅ ꯁꯥꯟꯅꯕ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯁꯥꯟꯅꯕ ꯌꯨꯇ꯭ꯌꯨꯕꯇ ꯐꯤꯂꯝ ꯀꯩꯀꯥ ꯌꯦꯡꯕꯅ ꯌꯦꯡꯕ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯅꯔꯝꯃꯦ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯤ ꯃꯊꯪ ꯇꯨꯝꯈꯤꯔꯝꯃꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯍꯤꯡꯗꯣ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯆꯕꯨꯛ ꯌꯧꯔꯛꯄꯗ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯇꯥꯈꯤꯕ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯑꯦ ꯑꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯤꯕꯗꯤ ꯐꯥꯎꯔꯨꯗ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯛꯑꯕꯅꯤꯅ ꯑꯁꯨꯝꯅ ꯑꯩ ꯇꯨꯝꯕ ꯊꯦꯝꯃꯝꯃꯦ ꯑꯗꯨꯕꯨ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯁꯨꯃꯥꯡꯗ ꯈꯜꯂꯤꯕ ꯃꯥꯟꯇꯣꯞꯇꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯑꯃꯨꯛ ꯒꯣꯔꯣꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯑꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯔꯅꯥꯠ ꯈꯥꯔꯒ ꯇꯨꯝꯃꯤꯕꯒꯤ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯑꯦ ꯑꯩꯁꯨ ꯍꯩꯅꯗꯕ ꯍꯦꯟꯀꯠꯂꯛꯑꯦ ꯑꯩ ꯇꯨꯝꯕ ꯁꯥꯔꯒ ꯃꯤꯠ ꯆꯦꯠ ꯎꯏꯁꯜꯂꯒ ꯂꯣꯡꯅ ꯍꯤꯞꯄꯒ ꯂꯩꯔꯝꯃꯦ ꯑꯩ ꯁꯨꯝ ꯀꯤꯅ ꯂꯩꯔꯤꯉꯩ ꯏꯃꯥꯟꯅꯕ ꯅꯥꯎꯆꯥꯅ ꯇꯥꯞꯂꯥꯎ ꯄꯥꯏꯔꯛꯑꯦ ꯑꯩ ꯈꯪꯉꯦ ꯅꯥꯎꯆꯥ ꯇꯨꯝꯗ꯭ꯔꯤꯕ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯌꯦ ꯇꯨ ꯃꯈꯣꯜꯁꯦ ꯅꯪ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯇꯥꯏꯌꯦ ꯅꯥꯎꯆꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯑꯩꯗꯤꯅꯦ ꯑꯁꯤ ꯃꯈꯣꯟꯁꯦ ꯇꯥꯕꯗ ꯀꯤꯖꯕꯅ ꯌꯥꯗ꯭ꯔꯦ ꯉꯁꯥꯏ ꯑꯃꯨꯛ ꯃꯥꯟꯇꯣꯞ ꯃꯊꯛꯇ ꯒꯣꯔꯣꯡ ꯑꯃꯨꯛ ꯆꯦꯜꯂꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯤ ꯀꯔꯅꯥꯠꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅꯦ ꯆꯠꯂꯤꯁꯦ ꯑꯩ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛ ꯅꯨꯄꯤꯗꯨꯅ ꯀꯞꯄꯩ ꯃꯈꯣꯜꯗꯣ ꯑꯃꯨꯛ ꯇꯥꯔꯛꯑꯦ ꯅꯥꯎꯆꯥꯅ ꯚꯥꯏ ꯑꯩ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯤ ꯀꯃꯥꯏꯅ ꯈꯥꯡꯗꯣꯏꯅꯣ ꯚꯥꯏ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯎꯆꯥꯅ ꯀꯟꯅ ꯂꯥꯎꯔꯦ ꯀꯅꯥꯅꯣ ꯑꯗꯨꯗ ꯀꯞꯄꯤꯗꯨꯕꯣ ꯑꯩꯈꯣꯏꯅ ꯇꯥꯔꯝꯕ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯆꯞ ꯂꯦꯞꯈꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ
ꯍꯧꯗꯣꯡ ꯈꯣꯡꯕ ꯃꯈꯣꯟ ꯇꯥꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯛꯈꯤ ꯉꯁꯥꯏꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯨꯕ ꯏꯃꯥꯟꯅꯕꯈꯩꯗꯨꯁꯨ ꯍꯟꯗꯛꯀꯤ ꯈꯣꯜꯂꯥꯎ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ ꯚꯥꯏ ꯀꯩꯗꯧꯔꯦ ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯌꯦꯡ ꯁꯣꯔꯥꯠ ꯑꯣꯏꯕꯒꯤ ꯇꯝꯅꯔꯤꯅꯦ ꯑꯁ ꯃꯪꯗꯁꯨ ꯇꯝꯅ ꯑꯁꯦꯡꯕꯗꯁꯨ ꯇꯝꯅ ꯇꯟꯕ ꯑꯃ ꯌꯥꯎꯏ ꯂꯦꯛꯑꯝꯇꯁꯨ ꯐꯗꯧꯕꯅꯦ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯂꯦꯛꯑꯣꯅꯣꯅ ꯉꯁꯥꯏꯅ ꯍꯥꯏꯍꯧꯔꯕꯅꯦ ꯑꯩꯅ ꯚꯥꯏ ꯅꯪꯒꯤ ꯈꯔ ꯅꯨꯡꯉꯥꯏꯇ ꯂꯥꯛꯏꯅꯦ ꯑꯩꯅ ꯚꯥꯏ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯈꯪꯃꯤꯟꯅꯔꯁꯤ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯃꯤꯟꯅꯈꯤ ꯅꯣꯡꯉꯥꯜꯂꯒ ꯃꯍꯩ ꯂꯣꯏꯅ ꯍꯥꯏꯅꯔꯦ ꯑꯩꯈꯣꯏ ꯗꯣꯝꯆꯥ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯇꯝꯅꯩ ꯍꯥꯏ ꯈꯨꯕꯥꯅ ꯇꯝꯃꯤꯕ ꯐꯝꯃꯦꯟꯗ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯖꯤꯡꯒꯗ ꯅꯝꯊꯔꯛꯄꯗꯧꯅ ꯇꯧꯋꯦꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯅ ꯁꯣꯔꯥꯠ ꯅꯨꯃꯤꯠꯇꯒꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯒꯅꯤ ꯈꯟꯕꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤ ꯑꯁꯨꯝꯅ ꯏꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯈꯤ ꯅꯨꯡꯗꯥꯡꯗ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯥꯎꯅ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯉꯥ ꯇꯝꯈꯤ ꯉꯥ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯑꯩꯈꯣꯏ ꯃꯍꯩ ꯋꯥꯅꯔꯨꯕꯒꯤ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯅꯩ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝꯅꯗꯤ ꯃꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅꯆꯤꯡꯕ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯇꯦꯟꯠ ꯍꯥꯎꯁ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡꯗ ꯈꯜꯂꯝꯂꯤꯕ ꯃꯥꯟꯇꯣꯞ ꯑꯗꯨ ꯁꯤꯗꯣꯛꯇꯨꯅ ꯄꯨꯈꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯣ ꯁꯤꯠ ꯅꯥꯟꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯑꯩ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛ ꯆꯠꯈꯤ ꯁꯥꯔ ꯁꯣꯔꯥꯠꯁꯨ ꯂꯣꯏꯔꯕꯅꯤꯅ ꯁꯥꯔ ꯍꯣꯏꯅ ꯆꯠꯊꯅꯤꯡꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯆꯠꯊꯕꯤꯔꯣ ꯁꯥꯔ ꯍꯣꯏꯅ ꯇꯧꯕꯤꯅꯤꯡꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯤꯔꯣ ꯁꯥꯔ ꯑꯩꯁꯨ ꯉꯝꯂꯤꯕ ꯃꯈꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦ ꯑꯗꯣ ꯅꯪꯗꯤ ꯀꯃꯥꯏ ꯇꯧꯕ ꯁꯥꯔ ꯑꯩꯗꯤ ꯉꯁꯤꯃꯛ ꯕꯣꯕꯣꯛ ꯈꯣꯏꯗ ꯆꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯌꯧꯔꯒ ꯑꯩꯈꯣꯏ ꯕꯕꯥꯗ ꯑꯩ ꯕꯣꯕꯣꯛ ꯈꯣꯏꯗ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯨꯒꯦ ꯍꯥꯏꯒꯅꯤ ꯕꯕꯥꯁꯨ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤꯌꯦ ꯁꯥꯔ ꯁꯥꯔ ꯑꯩꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯁꯥꯔ ꯈꯣꯏꯅꯅꯦ ꯇꯧꯕꯤꯅꯤꯡꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯣ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯤꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯧꯈꯤꯅꯕ ꯇꯧꯔꯣ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯂꯩꯔꯁꯨ ꯑꯗꯨꯝ ꯐꯣꯟꯗ ꯍꯥꯏꯔꯛꯑꯒꯦꯀꯣ ꯅꯪꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯗꯣ ꯁꯤꯗ ꯏꯁꯜꯂꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯗꯨ ꯏꯁꯜꯂꯝꯃꯦ ꯑꯗꯨꯒ ꯑꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯗꯒꯤ ꯂꯥꯛꯑꯦ ꯑꯩꯅ ꯌꯨꯝ ꯌꯧꯔꯒ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯍꯥꯏ ꯕꯕꯥ ꯑꯩꯁꯦ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯕꯣꯕꯣꯛ ꯈꯣꯏꯗ ꯂꯩꯔꯨꯒꯦ ꯕꯕꯥ ꯑꯩꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯏꯆꯥꯕꯨ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯕ ꯑꯩꯅ ꯑꯗꯨꯏ ꯅꯠꯇꯦ ꯕꯕꯥ ꯁꯨꯝ ꯍꯣꯏ ꯐꯔꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯕꯕꯥꯁꯨ ꯈꯪꯉꯦ ꯐꯔꯦ ꯅꯕꯣꯛ ꯈꯣꯏꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯨꯔꯣ ꯑꯗꯣ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯣ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯏꯊꯟꯇꯅꯦ ꯂꯩꯍꯧꯗꯣꯏꯁꯦ ꯑꯁꯤ ꯈꯪꯅ ꯅꯪ ꯆꯠꯂꯣꯀꯣ ꯍꯣꯏ ꯕꯕꯥ ꯑꯩ ꯌꯥꯔꯤꯈꯩ ꯊꯨꯅ ꯂꯥꯛꯆꯒꯦ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯑꯩ ꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯕꯣꯕꯣꯛ ꯈꯣꯏꯗ ꯆꯠꯈꯤ ꯑꯩꯅ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯕꯣꯕꯣꯛ ꯈꯣꯏꯗ ꯂꯤꯔꯝꯃꯤ ꯕꯣꯕꯣꯛꯅ ꯏꯁꯨꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩ ꯅꯕꯣꯛꯇ ꯍꯥꯏꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯐꯔꯦꯁꯦ ꯉꯁꯤ ꯑꯍꯤꯡꯁꯦ ꯁꯤꯃ ꯍꯧꯈꯤꯁꯅꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯑꯐꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅꯅꯦ ꯏꯁꯨꯕꯨꯅꯦ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯍꯤꯡ ꯑꯗꯣ ꯄꯣꯊꯥꯅꯈꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯄ ꯃꯥꯜꯂꯦ ꯏꯗꯣꯝꯆꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯜꯂꯛꯄꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯄꯨꯂꯤꯁꯇꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯕ꯭ꯔꯣ ꯄꯨꯂꯤꯁ ꯌꯥꯝ ꯂꯥꯛꯏꯅꯦ ꯑꯩꯅ ꯏꯗꯣꯝꯆꯥ ꯑꯩꯅ ꯇꯧꯔꯝꯕꯅꯤ ꯏꯗꯣꯝꯆꯥꯅ ꯑꯗꯨ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯍꯥꯏꯔꯝꯕꯗꯤ ꯌꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯃꯤꯑꯣꯏꯕꯁꯦ ꯑꯥ ꯌꯧꯔꯨꯔꯦꯗꯅ ꯏꯗꯣꯝꯆꯥ ꯄꯥꯈꯠꯄꯤꯒꯅꯣ ꯕꯕꯥꯗꯣ ꯃꯔꯥꯜ ꯂꯩꯔꯝ ꯇꯥꯔꯗꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯖꯁꯅꯨ ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯔꯝꯗꯕ ꯊꯣꯛꯂꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ ꯑꯗꯨ ꯏꯗꯣꯝꯆꯥ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯀꯩꯀꯩꯕꯨ ꯍꯥꯏꯔꯝꯒꯦ ꯍꯣꯔꯦꯟꯅꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯃꯦ ꯑꯣ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯌꯥꯝ ꯁꯥꯎꯅ ꯕꯣꯕꯣꯛ ꯈꯣꯏꯗ ꯂꯥꯛꯈꯤ
Manipuri Wari Monologue Channel na mayamna khudol tamjariba Manipuri Horror Story Baragi Yum Miyeng tabiriba pumnamapu ahanba magtada taramna okchari. Episode 9 na puthoksagadoriba monoplay asibu yengbiriba viewersingna support tawbiyu nungsibiyu haijari. Mayamna nungsibiduna like, comment, subscribe tawbiramu amasung makha taba video singidamakta bell button nambiyo. ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯔꯝ ꯇꯧꯏ ꯍꯥꯏꯕ ꯃꯈꯥꯒꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯃꯗꯤ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯀꯌꯥꯁꯤꯡ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯥ ꯇꯧꯖꯔꯤ. ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ. ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. Thank you all.